पाउचेदी यंपक ओइबा मारुइबा पाउ खराब दे तौजरी यूनिट होम मिनिस्टर ना चुरचानपुर मेडिकल कॉलेज जाउना अनोबा प्रोजेक्ट तरेट उरे उयुंग तमख्रे अनि इनोग्रेट तौख्रे नोंगमगी खोंगचत तंगसी यूनिट होम मिनिस्टर अमित शाह इम्फाल दा थुंगलादुना स्टेट असिगी अनोबा प्रोजेक्ट तरेट उरे उयुंग तमबग लोइनेना अनोबा प्रोजेक्ट अनि अमना संगादुना मियामदा खुसिनखरे ngasi nokda urip yung tamkiba anoba project tarit adudi Churachandpur Medical College Triple IT Mantripukri Mayangkhang IT SZ Mantripukri ahumsu Manipur Bhavan Dwarka New Delhi State Government Guest House Sanglet Imphal State Police Headquarters Building Imphal Integrated Command and Control Center ICC under Smart City Imphal ne anoba sangatuna miyamda khusinnakiba multi crore gi project ani aduna Thobal Multi-Purpose Project amasung Bisnupur Taupul Thobal Kasung Kulen Lambene Unit Home Minister Amit Shah ngasi numit jungba adwaida Berdikendrajit International Airport da thunglake Hapta kangjai pungda pangthukiba tawramda Unit Minister of State in Charge Ministry of Donor Dr. Jitendra Singh Chief Minister N. Biren Deputy CM Joy Kumar Cabinet Minister Singh Amale Singh Police amasung civil amadi police ki top official Singh amasung BJP ki supporter ke hapta kangjai pungda pangthokpa thawramduda sarwyake Thoromadu Home Minister na pangto kibada state asigi jut sing asi IT skill lay haida sing thake sahi ahum BJP na lusing ba sarkar asina sasan torak pada state asida santi porak pangamle hauki ba sarkar na Manipur asi thausadana neglect tawtuna lenam ba adu ngasidi state asi role of model da lakle haina susing thake magna makha taraduna BJP na lusing ba laingak sahi ahum helak bada hiram kya da khumang choksin bangamle law and order ki phibam phaganan batana tana ban blockade leram badunga sidi ingtap palamdam oire Narendra Modi na Prime Minister hek war padagi laloba sing minister lakle highway sing samnaduna sokat balamdam amu hen bangamle Manipur miyam na patap koina dagi tanduna lakba inner line permit system Prime Minister na miyam ki aning ba apang batungan bangamle masi state asigi khwaidi ki chawba mai pakpane Thauram loira ba matung nung tilpung ani makhai de classic granted lamdam asig sing amasung tamgi CSO sing Kokomi Koki NP Manipur UNC Zeliang Rong Students Organization ki lusing basing na Memorandum piduna agenda kaya da wari sanage nungtil pung mangarom phawba wari sanaba adu chatharaba yai wari sanagi ba adu da minister yauna atik official kaya su sarwa ki aire magna si international airport da thonglaba da minister N Biren speaker Y Kemsan deputy minister Y Joy Kumar works minister TS Biswajit chief secretary Rajesh Kumar chingba kyan harau tem na okay airport ki hafta kangjai bungda pangthok kada pamyam ki mifamda saruyana ba lakba da BJP ki thongbi singna harau tem na lambi da okay Nagalamarumda Lukosai Jauta do Kibaki Mayukta Wakan Mipam Pamkre Haukiba Sahi is Ani Taragani Pand Lupa Kuror Kuntari Lungi Oigadaba Draga Kona Hakiba Chandel ADC Anagi Chairman Lukosai Jaubo Tha Asigi Taragatarieta NDNPSK Special Court Amara Mara Late Ana Tadokiba Dubazaning the Papong Doctona Kurai Tangjam Laikai Damiangi Oiba Wakat Mipam Ama Pamkre Aire Kurai Tangjam Laikai upon Bamaira Pai Bilup Amazon Kadaga Kusam Naduna Impal is Kimarung Chan ba Kurai Tangjam Laikai da Pangthokiba Wakat Mifam adu da Sarukya Kibi Kurai Tangjam Laikai apun ba Maira Pai Bilu ki President Sanjan Bam Dasumatina Aiki pada lupa kror kuntarit in bagi draka kona na Paba da siya nabat lukosay jaw Mara Late Haina Tadokiba si Miam na janing de Kesa sige asum palaglalag din putok pa ngamna na ba manipulay nga na Mataktong ba court amada apil jat na kesa si amukhana tijinan na ba wana gadabane Kunay asiba mahang na ba siliba drak lalon ba miyoy singi matakta logi oy ba Chap sabi jarak pitu na kunay asiba drag ki iron nung dagi kanna hona gadabani nyam na taliba diman asi lengak na tabag tapang tok trabadi kunay asibo akan ba kanjana ba miyam gi oy ba akan ba ihaw kaya sangkilak payay aike ngasi ki wakat mipam adu ka marilay na kadagi Vice President Dipanjit ning tawjam na so lukosay jaw tadoki ba adu piyam gi apam pagi mayok tani kumjat ising ani taragani pan drug case ki watok asida lengak ki oy na pamnay ba sing jenar bayay ay na miyam na singnari Miyam gising na ba asik o kan na ba marilay na ba sing na paikat pamthok pa tapag sing ato mabatam da paikat kadabane Lenga kasi na kunay asik ba drug tagi kan na bukpon na doon na sangsilaki ba kongtang singi manong tiyan na hawdoki ba war on drug ki wantok lahen kadabane ay na pangdoki ba galoy na lukosay jawgi kesa si amukan na magkog tagi tikan na ba wana kadabane Ngasi ki wakat mifam aduk lo silak pada saruya ki ba miyam na lukosay jaw tadok pa yaning de war on drug fagitan ganu amasung kunay asiki naharol mayay ka ba sinjak tagi kansi aban na sing ba kolaw kaya lauke Ato papaw amadana anauba COVID-19 strain na maram oiduna Middle East ki lebak singda ating bakansin kre. Novel coronavirus ki anauba strain ki akiba laibada ki Middle East ki lebak kya da ating basing kansin na kre.
Iraq authority sing anuba athingba kaya thamkre athingba sing manungda UK, South Africa, Australia, Denmark, Netherlands, Belgium, Iran, Japan amasuk Ministry of Health na recommend tawba atay lebak sing da chatpathingba yauri. Iraqi citizen sing natana authority sing lebak sing asidagi lakpam yu sing changlak padasu athingba thamkre. Iraqi citizen sing orbadi nimit taramari ni quarantine tawba loinana PCR test ama pangthulna makhoi virus asi infection laite aibasu utkadabane. Masih dana tan border gi crossing sing chu thingjan kre emergency sing amasung trade exchange study komthokli mall sing restaurant sing amasung atai meeting ba facility sing namidang pung tare tagi ayu pung tar phawba chaiwal ani sumna thingani air land amasung si gi kuthang da tarki da lak international traveler khuding mathangi chaihul dagi auraka covid-19 test negative oibagi result utkadabani aina Turkish authority sing da law thokre Malem pumpata case masing wangkhalak pagal loinana laichat jangsilak na basi yengduna mapandagi lakli basing ki oiba anoba thorang sing asim mathau tarak pane anoba regulation asi kumjali sing ani kunmathoi gi March ama phawba chanagani aina Turkey ki health minister Fahrettin Kokan irai numita lak thokhe charakasida Palestine na mapung phaba lockdown amasung curfew thamkhre athing basing adu nomai sing numit ki ayu phawba chanagani pharmacy sing amasung bakery sing gi damak natana dukan amasung restaurant khudimak thoglon hankre Israeli government na nawai chim bit kilom thil pung banga dagi awrga lebak sin thuna mapung phada lockdown thamna na warep lokre madu lebak asida lai changlak pa awki badegi amlok chu bane official statement amagi batung inna basic reproduction number ALR number amagi makhada lai tri phawba amasung nungti gi thengna ba anuba case masing lising amagi makhada lai tri ba phawba sayul ani gi lockdown adu atopa sayul ani sangto kan he lockdown adu da thingedor besing adu da yumdagi meter lising amadagi hana chathokpada athing ba leigane Tawigmasung individual sing na aksang check tawba special case sing amasung vaccine kap ki matang dadi kongthokane nupi amana biyoi marida anuba punchi pigre transplant ki damakta green corridor hat thakre brain de e thokpada ki laiki dabi masagi sahi ni phuma thoi surabi nupi amadagi lokthokpa hat ama kilometer kulumdoi changba green corridor ama phawba chupnagi minute taragani pan khaktagi manungda gajia battagi dilira purakre amasung khudakta chronic cardiac patient amada transplant tawkre aina hospital authorities na ngarang phongdokre nupi adugi liver amasuk kidney anisu tongan ba transplant procedure sing da sinhake Ghaziabad ki Indirapuram da leibi nupi adu December taragama panda koksik panasing bagi complain ga loinana Baishali da leiba Max Super Speciality Hospital da thuna pukhalaki bani aina statement amado hospital aduna aike Dr. Singh multidisciplinary team na fanakan hona duna su mahake pivam mathang choksilaki amsong sagol senumita mahak brain dead oire lak thoke yamna wakhal tana wari sanar batung de imung manung aduna organ donation ki damakta yarake mahaki heart kidney sing amsong liver adu harvest tauke heart adu karigumba apan amata leitana punaba ki dabak Max Hospital Baishali amsong Max Hospital Sakit ki marakta Ghaziabad amsong Delhi ki police na yamna section na green corridor ama semki aina statement aduna aike December kun mangata yuki pung anirom tabda kilometer 23.8 ki asang balambi adu sukna ki minute taragani pan satke organ sing adu harvest amsung transplant tongna ba makha kyagi tim singna eng chupadu thabak tawki aina hospital ki wagagloi amana aike kidney adu chronic kidney disease na ba Ghaziabad taki masagi chahi kunthra tare churabanupi anaba amada transplant tawki hepatocellular carcinoma ga loinana chronic liver disease na ba Delhi dage masagi chahi yang mapan Surabi nupi amada liver adu transplant tauke animak adu Max Super Speciality Hospital Baishali da transplant tauke bane ani sabak kidney adu ambulance amada Artemis Hospital Gurgaon da sumnagi minute ni phumanga khaktagi manung da thongke sumnagi minute ni phumanga khaktagi manung da thake aduga heart aduna end stage heart failure na ba Uttarakhand gi masagi sahi yang khaitaruk suraban nupi amada transplant tauke aina Max Super Speciality Hospital Saket ki director heart transplant and LBAD program Kewal Krishna Aike Haujik Anaba Adu observation da Thamli Amasong Pibam Phajana Leiri Aire Sanabagi Pau Amada Bangabandhu Ranking Badminton Tournament 2020 da Bangladesh ki mitai macha Yumnam Gaurapna champion oikre Bangladesh ki father of nation aina sakang nariba leibak adugi ahanba president Sheikh Mujibur Rahman ki sahi chama yankhai surakpa mapok kumun thorongga mari lenana Bangladesh Badminton Federation sinduna pangthokiba Bangabandhu Ranking Badminton Tournament 2020 da Bangladesh ki mitai macha Yumnam Gaurapna champion oikre Sanaroi cham yankhai na saruk yaduna pangthokiba ranking tournament asigi final match December kunmari da Syed Tajuddin Indoor Stadium Dhaka da sanakibada Bangladesh ki safeguard Urlabo Yumnam Gaurapna 21-16
1921-21-17 da maithiba piduna champion oikhibane champion oikhirba Gaurav Bangladesh currency taka 40 lupa lising nifu ka loina trophy Bangladesh Badminton Federation da Gaurav sinake Bangladesh ki mitai maza amana Bangladesh mumbagi badminton competition da champion oirakpa Bangladesh da masing lik na khundari ba mitai isil inau sing amade Manipur gi isil inau khayana su harau nungai ba phangdok narakle Nagalarom da CBSE parikha matam December 13 da laukthok lagane Central Board of Secondary Education Manipur da logba CBSE ki board examination ki matam tha asi ki 13 da laukthok lagane parikha asi COVID-19 amaram oiraka thengthana pangthoki bani anasu agency ki pauna haire Karamba matam da parikha asi pangthokadege aiba khangba ngamdrabasu mathang ki sahi ki January amadi March da pangthoklaba yai aina thajanare amarom da CBSE ki 11 class ki parikha de online da hanana pangthokrabani haire level riba 10 abadi 12 ki parikha sing asigi matam tha asigi 13 da laukthok lagani haire Marakasida yamna nungaitaba thokdok amada Karnataka da lambi ki khudongthiba thokdok tamanga sire taruk sokle Karnataka ki Chitragadra ki busy ali manakta thokiba lambi ki khudongthiba thokdok tamioi manga sire taruk sokle aina agency ki pauna haire thokdok adu labor sing tonglakpa gari amaga atopa gari amaga thengkaina bagi thokdok ta nangkhibani haire thokdok thokfam da ehenba volunteer sing thomjinduna mi kanba ki thabak chathakre haire Aroibeda content sing asigi maroi ba pau khara asi ba pau damjariba Manipur local news YouTube channel amadi Facebook page asidagi yangbir ba pulang pathaga jari channel asena tomda kanarabadi subscribe to video besana subscribe to video mo loinana like and share to busu ka video pulang makpo amukana thaga jari